ꯍꯥꯏ ꯃꯌꯥꯝ, ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯦ. ꯑꯗꯨꯗꯤꯀꯣ ꯉꯁꯤꯗꯤ ꯍꯋꯥꯏ ꯊꯣꯡꯕ, ꯍꯋꯥꯏ ꯃꯄꯨꯝꯗꯣ ꯑꯗꯨ ꯊꯣꯡꯕꯅꯦ. ꯑꯗꯨꯒ ꯌꯦꯟ ꯈꯤꯇꯪ ꯑꯃ ꯉꯧꯔꯦ, ꯑꯗꯨꯒ ꯑꯂꯨ ꯈꯥꯃꯦꯟ ꯑꯃ ꯃꯦꯠꯂꯦ. ꯑꯗꯨꯒ ꯁꯤꯗ ꯀꯣꯠꯅꯕ ꯈꯔ ꯂꯩꯔꯦ. ꯑꯗꯨꯒ ꯇꯤꯜꯍꯧ ꯁꯤꯗ ꯈꯔ ꯑꯃꯒ ꯁꯤꯗ ꯑꯃꯒ ꯂꯩꯔꯦ. ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯃꯔꯨ ꯍꯤꯡꯅ ꯈꯔ ꯍꯥꯞꯄꯅꯦ. ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯔꯛꯑꯒꯦ. ꯍꯥꯎꯗꯣꯏꯅꯤꯍꯦ ꯉꯁꯤꯗꯤ. ꯍꯋꯥꯏ ꯊꯣꯡꯕꯗ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯕꯁꯦ ꯍꯋꯥꯏ ꯃꯄꯨꯝ ꯊꯣꯡꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ. ꯉꯁꯤꯗꯤ ꯐꯖꯅ ꯐꯨꯊꯔꯛꯑꯒꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯒꯦꯠ ꯒꯦꯠ ꯅꯝꯁꯤꯜꯂꯛꯑꯒꯦꯀꯣ. ꯍꯧꯔꯛꯑꯒꯦ. ꯍꯋꯥꯏ ꯊꯣꯡꯕꯁꯤꯗ ꯍꯥꯟꯅ ꯍꯩꯖꯔꯒ. ꯆꯝꯄ꯭ꯔꯥ ꯑꯃꯇꯪꯒ ꯌꯥꯎꯔꯝꯃꯗꯤ ꯆꯞ ꯆꯥꯔꯗꯝ. ꯆꯝꯄ꯭ꯔꯥꯗ ꯍꯥꯎꯗꯣꯏꯅꯤ ꯉꯁꯤꯗꯤ ꯑꯁꯦꯡꯕ. ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯁꯛꯁꯦ. ꯍꯥꯏꯕꯒ ꯇꯧꯕꯒꯁꯤꯗꯤ ꯂꯩꯇ꯭ꯔꯦ. ꯌꯣꯡꯆꯥꯛꯁꯦ ꯊꯨꯝꯃꯦ. ꯂꯩꯇ꯭ꯔꯦ. ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ, ꯅꯆꯤꯟ ꯊꯤꯍꯟꯅꯤꯡꯉꯤ. ꯌꯦꯟ ꯃꯐꯣꯟꯁꯤꯒ ꯍꯋꯥꯏꯁꯤꯒ ꯍꯩꯖꯜꯂꯒ ꯍꯥꯞꯆꯟꯈꯤꯒꯦ ꯈꯅꯥꯎꯁꯤꯗ. ꯌꯦꯟꯁꯦ ꯌꯥꯝ ꯉꯧꯕ ꯅꯠꯇꯦ, ꯈꯤꯇꯪ.
Bé luka me khara hapchanga tuka sitelo mawja ma hapchanga sida amaga sigi ruwase kamai tawgen ba Lệch sida mà làm cái tài đến tàu riêng được vào hồi vô mà sao với dòng sọc mà phô về nữa dòng sọc mới bắt thùng nó hồi mà nhìn ra cánh cấp này làm sao ra được còn ngang lề mình ạ chỉ tăng ngạc biệt bây giờ chỗ hay sẽ là cái con sọc màu học à đi xong chĩa kìa chỉ quá rồi đấy vậy thì em tăng trai tối em được không em
Last. Anh cầm cái em này. Shit, nah. Jangan. Gale. ꯑꯗꯨꯗꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯠ ꯇꯧꯁꯟꯕꯤꯌꯣ ꯃꯌꯥꯝ ꯂꯥꯏꯛ ꯀꯃꯦꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯕꯥꯏ ꯕꯥꯏ